अहानबदा मरोइबा पाउ Manipur da chanariba inner line permit system asigi matangda signarakpa khudimak state government na chapchana thengnagani haina Manipur gi chief minister in Biren na phongdokre. Ziribam district in Ningsingkhul da laiba biodiversity park da laiba Bir Tikendrojit Thangal General amadi Pauna Brajavasi gi statue gi awang thangbada laiba retaining wall kinthare. Amadi ngarang Prime Minister Narendra Modi na Manipur gi changjaraba praja singbu amuka hanna namthak tawbiri haina AICC luchingba Vakta Charandas na phongdokre. Kurumjari Pony TV gi nungthil gi pau meeting tabiri bapum namakpu taram nokchari hojik pau sandok nopizari. Manipur da chanariba inner line permit system asigi matangda signarakpa khudingmak state government na chapchana thengnagani haina Manipur gi chief minister N Biren na phongdokre. Wafam asing asi Haingang Assembly constituency gi manuk channa leiba Khabam Mayai Laikai Ngathem Leirak amasung Mongjam Achan Bigai Awang Laikai gi Imphal Turel mathakta nauna saba thong ani sangabagi thauram amada chief minister N Biren na phongdokhibani. PMGSY gi makhada sakiba thong ani sangabagi thauram adut ga mari leinana Chief Minister in Biren Hai ILP gi mayokta signarakpa khudingmak lainga kasina chapchana thengnagani haibagi warep ngarang famkiba cabinet mifam amanasu warep laukre. Manipur maungnaba amasung Manipur bu khudum change haibagi wakhalonda thangchilakliba khongthang state government asina yengduna leiroi Union Home Ministry amasung Manipur lainga ki maikaidagi chapchana thengnagani Armed Forces Special Powers Act Afaspa 1958 ki matangda paumi singna hangba Wahangi Paukum Piraduna, Chief Minister in Biren Makhatana Hai, State Asidagi Afaspa Lokthoknabgi Matangda, Center Housing Review Tominari. Ground situation gi fibam yengsinbagi mathau taba maramna, review asi tangai fadana tawbani, Karigumba ground situation gi fibam asi fagalaklabadi, Center na soidanamaki, Manipur dagi Afaspa Lokthokrakani Haibagi Thazaba Chaunalay. Laingak asi Afaspa ki mayokta chapchana lebli hainasu Chief Minister N Biren na makhatana phongdokhe. Mengi development program hojiki di adum continue to gani election code of conduct law phokra su hana hogi thabak sing di dosin gani ngara ma honorable prime minister la pir maga tawridu mana inaugurate or thabak sing khoi continuously adum su gani satkani inaugurate means foundation stone to missing do aduga loisandana lairi ba thabak sing si ba ngarang su singi gari gi habni by March ending at least 60% or by March ending that the 80% gumba the water drinking water se cover to one by now the khang ngarang si cabinet petition lawi 210 up to the last akhoi madugi ILP the singer ewa kangbu thangnagani moidu Manipuri khoi gi phanana khan kangbu nate Manipuri khoi gi domination to ga gi wakhalon lai kangbu ni Manipur gi dongchup thong oiriba Jiribam district in Ningsingkhul da lairiba biodiversity park asi mafam kayadagi lakpa miyoi singna yengba laknari adubu laibak thibadi park asi da lairiba athauba Bir Tikendrojit Thangal General amadi Pauna Brajavasi gi statue ki awang thangbada lairiba retaining wall asi kinthaba haurakle masi athoba matamda senjin haudragadi mathangi nongchu thada amuka hena kinthakiba yabagi fibam da lairi Masida natana siri kaire light yaudre amadi Ningsingkhul changfamgi lambisu fibam chadana leiri Ningsingkhul da koiba lakpa singna makhoigi oiba mot phongdoknarakli Hozaidagi Ranjit Singna haiki Ningsingkhul hairiba mafam asi yamna fazai haina mahaki mamanabana koiba lau hairakpadagi mamanaba singa punna mafam asida koiba lakpani mafam asi yamna fazai adubu Ningsingkhul changbagi lambi asi yamna fatte lambi asi sembiragadi hena nungaigani Masiga Lairiba, Mayam Namaruiba, Kogi, Ancestral Heroes Memorial Complex, Asi, Inungjuha Matamda, Tanatamna sliding torque, Pagi, Torpana Maramurkanda Masi, Kaitabayabaki film Yam Sound Lady, Aquina Masi, same number set on Hone Adubu, Aquina, Masingam Gamzite, Adubu, Masidam the Hena Sen Sangba, Mapamum Oibanina, Handakala Amba, we go to village the Lakiramba. Honorable Chief Minister Rasu Hariba Wafum Masekoina Pukasa Kangan Jakre, Adu Yarim Kagidi,
मरी लेना अथॉरिटीज की साइड की मसी यंगसन थिजनबिदना याम मरुरेबा पार्क असिबु सेव तबैदमक्ता सोइल टेस्ट तबैदना रिटेनिंग वॉल नतना करम मोंगदा सेव तब यागदबि हाइबदु अमुक्तंग मिंग चंगबिरगा हाइबा पार्क असि सेव तहनजिनबि अपाबा हा फोंदोक्सरी इम्फाल के कैसामथोंदगी तोलेन पोट संगबमना हाइकी निंगसिंखुल हाइरिबा मफम असि यामना तोइना लाखरे ngasisu mafam asi yengba lakpani adubu yamna nungaijadaba hairagadi mafam asi semgat pibagi mami tade mitam ahum thamliba asigi nakandasu laibak kintharamba footpath singsu fazaramdaba amadi thariba u pambi singsu fazana leiramdaba loinana sembi sabidnaba leitaba amadi mapu pandaba maungda leiriba maung asi mari leinaba singna yengshinbiu yamna thawai yauna machu taret ki firal poduna lakpani adubu mafam asi ihong hongba ude adubu pukning dadi mafam asigi fazaba asi adum lei haina phongdokhi Manipuri athauban ningsing look ki chairman Dr. Arun Kumar Mangangna haiki hauzik leiriba biodiversity park asi directorate of environment ga khutsam naraga Manipuri athauban ningsing look na matam kaya gi mamangdagi develop tawna ba hotnaduna lakpani adubu laibak thibadi statue ahum leiriba asigi awang thangba saruk asi tapna nongju thada kintarakpana maram oiraga Mathangi season dadi kaitharakpa yabagi maungda leiri Ziribam district ki go to village 2.0 gi thoramda Manipur ki chief minister da hairiba mafam asigi matangda committee na haizakiba laikre chief minister na tragana mari lainaba authority singna miding changbidana sembi dragadi hairiba park asi tapna mangkiba yabagi fibam da leiri Manipur gi nongchup thong oiriba Ziribam da hairiba tourist spot asi Manipur gi oina khwaidagi maming chatpa tourist spot ama oina semgatningi Directorate of Environment asi paisa yamna leitabana maram oiraga paisa thadabiba ngamdre maram aduna expert sing pobiraktuna soil test tawraga retaining wall sembiu haina Dr. Arun Kumar Mangangna phongdokhi All India Congress Committee gi Manipur gi in charge Bhakta Charan Das ngasi Imphal da thonglakre ngarang Prime Minister Narendra Modi gi Manipur khongchat aduga mari leinana Bhakta Charan Das na haikre PM na Manipur gi chamjaraba praja singbu amuka hanan namthak tawbire haina Bhakta Charan Das na Imphal airport ta paumi sing da phongdokhi BJP na kayarak hanamiyam gi mamangda thamkiba wasak sing adu ngakpadi lairadana Bharat asi corruption economic problem leihale amadi laibak asigi nupi singda yengliba bideng asi yamna tamthiri haiki Mikhal naksilakpa matam asida project kaya urep uyung tam lamliba asi tha taruk natraga chahi ama natraga anigi mamangda tawbiram labadi Manipur praja miyam da kanaba kaya phanglamgani PM na urep uyung tam lamliba project sing asi UPS sarkar gi matenga loinana hanagi CMO ibobina palingai matamda sanction tawrakhibani haina mahakna makha taki Manipur praja miyam BJP gi tawshinaba sing asi khanglabani maramaduna lakliba mikhal asida Congress na mai paktuna Manipur da Congress sarkar leiragani haina Bhakta Charan Das na phongdokhi Again he played with the sentiment of the people of Manipur, the innocent and common people of Manipur. Time and again they have promised in 2014, 2017 last assembly election, 2019 parliament election before the people of Manipur and the nation, and they failed. The nation's situation has been brought down to the worst level of corruption, economic problems, unemployment problems, disrespect to women, ignoring the sentiment of the people of Manipur. Yesterday, we laid some foundation stone. Had it been better, we could have laid some foundation stone and started the work 1 year before, 2 years before, 6 months before. Then people have been benefited and people would have had faith in him. Ngasi Fairjual District ki manung channa leiba Wangai subdivision ki ngampabung khunda khun taramarina khun asida Manipur lenga ki chakthung matik chana pibi dabagi mayokta yaning daba phongdoktuna ngampabung community hall da mifam ama pangthoklaba matungda rally ama chatkare ngasi gi rally aduda khun taramari lower Kharkuplen upper Kharkuplen KS Jaikhan Kangreng Thengkal ngampabung Fulpui Padpui Mun Sartuinek Thengpui Kol Chulen
Thingkaldwar, Kangrendwar, Amadi Jaiswagi Kunja Singh Sarukyaki. Rally Eduda, we demand proper education, we demand better road, we demand proper electricity, we demand proper water supply, we demand proper healthcare, Amadi, we demand better communication, Haina Iba placard Kaya Paiki. Paugi marakthana aten ba break amtang lawminasi. Anawba tahina lakpada laiminari ba kanglup mashel nungsi chana na nungayay fana panba oirasano loina na lakadawri ba anawba tahi asi yamna nungayay fa ba ana ayek yawdaba taru ba thabak khuding makta mai pakpa afaba irai pak ama oirasano haina Pony TV gi Kutangdagi ay papaujal pizari. Rekitungda makataba pau pizari. Thasigi tang ahumdagi Manipur ki Chief Minister na hogdokiba chahi tara mangadagi chahi tara nipal fawagi manungdad laiba angang singda COVID vaccine kapthokpagi thauramgi manung channa ngasi more dasu vaccine kappa hokri. Chief Medical Officer CMO Tengnopal District ki meeting makada hogdokiba vaccine kapagi thauram adu more da laiba Primary Health Center da pangthokki. Thauram adu PHC Moregi MO in charge Dr. KH Shantikumar na luchingki. Bisnupur District ke Oinamda National Development Bank ki Makada Unipro Techno Infrastructure na PHED Bisnupur ga kutsam naduna Jal Jeevan Mission Har Ghar Jal gi Makada Sagadaba Augmentation of Oinam Water Supply Scheme ngasi ACSC gi MLA L Radhakishona Chief Case Amadi Y Joy Kumar Additional Chief Engineer and Project Director na Saruk Yaduna Urep Oyung Tamkre. Oinam Mamang Water Supply Scheme da pangthokiba thauram aduda MLA L Radhakishona Oinam da afaba ising pithaknaba thaurang asi paikhatpani adubu COVID na maram oiduna khara thengtha hankre adubu yariba makai athubada sagatpa hongnaba hotnagani masida kanagumbana rajniti gi khudong chaba lawbani haiba wafam thambiganu haiki thauram aduda Additional Chief Engineer Y Joy Kumar na haiki Oinam da afaba ising fanghannaba paikhatliba thaurang asida Miyam na sumating pangsin biyu loinana masida kanagumba amatana politics ki mami tahan biganu haiki. Taranitoy suba Manipur Legislative Assembly Mikhal nakshilakpaga loinana Bisnupur District tasu vote khombagi thabak kansilakli. S. Sarojini na 29 kumbi AC da mirep oigani haina laukthokraba matungda AC asigi manung chanba Chairen Mangjil da aigi imung BJP gi imung gi saruk ama oina BJP ki member oinaba phone number 7878786060 asida call taubira o haiba poster campaign ama yumthong khudingda chathakre S Sarojini ki supporter amana matam sangna Sarojini na miyamda mateng tauduna lakle maram asina handak mahakna mirep oina thorakliba asida miyam hopna vote pirasi haiki Nupa ngaktana adum paiduna lakpada lambi thong amata fatre maram aduna handakti nupida nongna sakti sinaraga AC asi saukhatnaba hotnarasi haiki mayamna saugatkani aduga hadi mana hadi wanguromda sokon tajabada wangugi hada kang thokpa matangda tamoina engine ladagi ising jingnaba payo kai gai bibi dana yam sauna mateng pambiana khoi sintaje aduna tandagum tamo Chandrakumar gi loina bi se mada khoi mayamna saugatagani aduna hadaki nupa na kakta panba election je akhoi pele hadi chakha tholang karinta mai usan bidre labi thongna taijana chembidre adu nupi da muk hakchina bi nangai gi akhoi nupi amuk par ga khogi chakha tholang je nupi nang workwa ngamna ngi hona nangi damakta se masida ticket bibi nangi damakta khoi haijari Congress ki ticket ta candidate oina bathaurang tauramba kumbi thingel laikai da leiba Danbir Fandom mirep oiba tokpa da natana Congress party da gi su resign tawre haina masagi yumda pangthokpa paugi mifam amada ngasi phongdokre
Mahagna haiki party dagi tokliba si kanagumba amatada sawba natraga waraugbagi natte lanai gi interest tawjabani atopa party amada mirep oiduna kumbi AC amadi Manipur miyam gi seba tawnaba sem saba loire haina su mahagna phungdoki Congress party dagi tokpagi mari leina bache changpumna mag district amadi state ki luchingba singda pisallagani haina su danbir fandomna haiki wakal amadi aigi oiba firep aduna maram kanda ya election asi face tawdaba yadaba maram kanda ya ngasi Indian National Congress tagi ya isana ya resign tawjare amadi ngasi gi number asida ya na block Congress committee district amadi AICC da ya hariba lagi resignation paper do koi pisan jare aduna makha tabada kari party da ya kumbi kendra gi oina khoi intending candidate oigada ke haibadu ya na ya firep am lawra kanda ya ke lejariba committee singa khanara kanda ya na sungsoi sodana lakadra 29 kumbi assembly constituency asida kumbi kendra gi amadi Manipur miyam gi koina ningjariba youth amoina khanjariba leibang miyam gi afaba khunai ma porna bukhataba pandam se hak hongba lejade ya sungsoi sodana election fight tawgani paugi marak thana atenba break amaga mulaw minasi Ahan bamagtada mayam pumna magpu penubi ay khomnay koknona khurumjari anoba jahina lakpaga loinana mayam dayay fabawsal pizari loina hena chawkhatba nungaiba yaibi marang kaiba lebak amo oirasano haina aigi side tagi wish tawjari aduga Pony TV su hena chawkhatba nungaiba mayam gi seba mapung phana tawba ngamba matam sangna kuina tawba ngamba oibiyu haina aigi side tagi wish tawjari once again happy new year. Kitungda makataba pau pizari State Assembly election matam naksilakpaga iroinana Opposition Congress kisu All India Congress Committee AICC gi General Secretary Priyanka Gandhi Vadra Manipur laknaba sem sare hairi AICC na khangalakpagi matungina Priyanka Gandhi tha sigi tang 18 da Manipur laknaba yai hairi Priyanka Gandhi gi Manipur khongchat asi road show oina pangthokpa yana laiba maramna Manipur Pradesh Congress Committee MPCC na road show asi karamba mafam singda pangthokani haiba amadi Congress ke luchingba sing kaya lakadawriba asigi mangoinana schedule sing same naba kanna khanari hairi tha sigi tang 15 dagi 18 fawba pangthokadawriba Kabui jati gi kumhai ama oiriba gangai gi dama wangkhem AC da BJP gi mirep oina ba thawrang tawriba kangabam jadumanina ACS gi manung chana laiba chawbo khul gi khunja singda kambal khudol tamkhri yum nifu rom lairiba khul asigi khunja humfu rom da kambal khudol tamladuna jadumanina wangkhem AC gi manung da lairiba chingi Christian lining chatpa khul sing asi MLA amal lairi haibagi mami tadre amasu pukning hanthana lairiba asida Pukning Thawatpa oina angamba mateng pangduna gangai kumhagi khudol tambani haina phungdoki loinana karigumba miyamgi mihut oiba ngamlabadi AC asigi manungda lairiba chingi lamsing asi thong manaba amadi amada purakpa ngamnaba honagani haiki Hairokta thokiba nongmai kapagi thodok amadi mi ama siraga amana sokiba thodokta chenabani haina Police na faduna lairakpa miyoi taruk ngarang Thaubalgi Chief Judicial Magistrate ki court ta puthokibaga loinana makhatana thijinbagi thabak sing chathanaba thasigi 19 fawba court na judicial custody da remand tawkhre Sahi asigi February gi tang 5 dagi 13 fawba Haryana da pangthokadoriba mari suba Khelo India Youth Games kidama qualify oikraba sanaroi sing sem sanaba gidama satliba sahi asigi January 13 dagi 18 fawba Residential Training amasung Coaching Youth Affairs and Sports Department ki makhada pangthoklagani Qualify oiraba sanaroi singna chatliba chahigi January 10 da coaching in charge KS Ratanda report tawgadabani hairi Marisuba Khelo India Games asida chahi 19 makhagi nupa macha amadi nupi macha gi athletic archery boxing badminton gymnastics judo football hockey kho kabaddi swimming weightlifting wrestling thangta yoga sana amadi
Mala Khamda Athoi Ahen Tanagani Haidi. Ngasi Imphal da Phongba Pauche Singi Maroiba Pau Khara Yengminasi. Sangai Express PM Awang Nongpokti Laibak Sigi Chaukat Pagi Engine Oigani Siba Ani Faba Manga Positive Oiba Contra Pokna Firm Manipur bu Ano Bathak Amada Purakpa Haibasi BJP ki double aging government Kaktana Ngamgani Narendra Modi ILP ki Mayokta Supreme Court ta Tharakpa ke State Government na Chapcha na Thingnana ba Cabinet ta Wareb Laukre Congress na Paikhalamba Thabak Sangaraga Miyam gi Vote Laugani Khalibasi Oiroi Congress Huyen Lampau Miyam gi Awaba Khangduna India Laingakpu Manipuri Singgi Thongzinda Puraklibani Modi Mikhal gi notification tha sigi taradagi tarahumdoi faubagi manungda thoklagani Korung Thang Congress tagi suspend tawkhre BJP taramanga yauna karakpa ngamloi en loken Naharol gi thaudang Prime Minister na project tarahumdoi sangaramle mapan na jatra hullamle Manipur yauna state mangagi election gi matam January gi tang taradagi na tarahumdoi faubagi manungda laukthokla yai State sida ILP chatnabagi mayokta singna rekliba sing chapcha na thingnanaba cabinet na wareb laukre Hauzik Aroibada Maroiba Pau Amukhanna. Manipur da Chanariba inner line permit system asigi matangda signarapa khudingmak state government na chapcha na thingnagani haina Manipur gi chief minister N Birena Phongdokre. Ziribam district in Ningsingkhul da Laiba Biodiversity Park da Laiba Bir Tikendrajit Thangal General Amadi Pauna Brazavasi ki statue ki awang thangbada Laiba retaining wall kinthare. Amadi ngarang Prime Minister Narendra Modi na Manipur ki chamzaraba Praja Singbu amukka hannan namthak tawbiri haina AICC Luchingba Bhakta Charan Das na phongdokre. Pony TV na sandok cha bandong thilgi pau matang asida loizare mideng tabiri basingbo amukhana khurumzari.